ꯋꯥꯟ ꯑꯩꯈꯣꯏ ꯄꯨꯊꯔꯒ ꯃꯈꯥ ꯆꯠꯇꯣꯔꯦ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯅꯣꯏꯗ ꯂꯣꯏꯅ ꯎꯠꯄꯤꯔꯛꯀꯦꯅ ꯈꯟꯕ ꯌꯥꯝ ꯐꯖꯩꯌꯦꯕ ꯃꯄꯥꯟꯗ ꯍꯧꯖꯤꯛ ꯅꯣꯡꯁꯨ ꯆꯨꯕ ꯃꯇꯝꯗꯅꯤꯅ ꯌꯥꯝꯅ ꯒ꯭ꯔꯤꯟ ꯑꯣꯏꯔꯒ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯩꯒꯤ ꯍꯨꯏꯁꯤꯅ ꯁꯥꯇꯤꯟꯁꯨ ꯄꯨꯍꯧꯗꯔꯦ ꯅꯣꯡꯁꯨ ꯆꯨꯊꯔꯛꯑꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯩꯆꯤꯟꯒ ꯊꯥꯔꯤꯁꯦ ꯑꯁꯣꯝ ꯅꯥꯀꯟꯁꯦ ꯄꯨꯔꯥ ꯏꯁꯤꯡꯒꯤ ꯏꯄꯥꯛ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯌꯥꯝ ꯐꯖꯩꯌꯦꯕ ꯄꯨꯔꯥ ꯏꯁꯪ ꯁꯪꯉꯒ ꯒꯣꯋꯥꯁꯦ ꯔꯦꯅꯤ ꯁꯤꯖꯟꯗꯅ ꯍꯦꯜꯂꯤ ꯐꯖꯕꯁꯦ ꯀꯩꯅꯣ ꯑꯇꯩ ꯃꯇꯝꯗꯗꯤ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯔꯦꯅꯤ ꯁꯤꯖꯟꯅꯤ ꯔꯦꯅꯤ ꯁꯤꯖꯟꯗꯗꯤ ꯀꯩꯅꯣꯁꯨ ꯃꯌꯥꯝ ꯋꯥꯇꯔꯐꯣꯜꯒꯨꯝꯕ ꯁ꯭ꯄ꯭ꯔꯤꯡ ꯋꯥꯇꯔꯒꯨꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣꯗꯅ ꯑꯩꯈꯣꯏꯒꯤ ꯁꯝꯃꯔ ꯁꯤꯖꯟꯗꯅ ꯌꯥꯝ ꯁꯥꯒꯠꯂꯦ ꯑꯇꯩꯗꯤ ꯂꯣꯏ ꯌꯥꯏ ꯑꯗꯣ ꯁꯥꯕ ꯈꯛꯇꯪꯅꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯁꯤꯗ ꯂꯩꯁꯦ ꯒꯦꯁ ꯍꯥꯎꯁꯅꯦꯕ ꯁꯤ ꯃꯤ ꯀꯩꯀꯩ ꯂꯥꯛꯑꯀꯥꯟꯗ ꯇꯨꯔꯤꯁ ꯀꯩꯀꯩ ꯂꯥꯛꯑꯀꯥꯟꯗ ꯂꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯇꯨꯔꯤꯁ ꯂꯩꯇꯕꯅꯤꯅ ꯂꯣꯏꯅꯃꯛ ꯊꯣꯡ ꯂꯣꯜꯂꯒ ꯂꯩ ꯁꯤꯁꯤꯅ ꯃꯣꯏꯒꯤ ꯃꯦꯟ ꯌꯨꯝ ꯍꯥꯏꯇꯥꯔꯦ ꯃꯄꯨꯒꯤ ꯃꯌꯨꯝ ꯍꯥꯏꯇꯥꯔꯦ ꯑꯆꯧꯕꯁꯤꯅ ꯑꯗꯨꯒ ꯁꯤꯁꯤꯅ ꯇꯨꯔꯤꯁ ꯂꯩꯐꯝ ꯌꯨꯝ ꯉꯟꯇꯥꯁꯨ ꯑꯣꯏꯕꯅꯤꯅ ꯃꯤꯗꯤ ꯆꯠꯇꯦꯕ ꯀꯥ ꯍꯦꯟꯅ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯒꯣꯋꯥ ꯕ꯭ꯔꯦꯗ ꯌꯥꯝ ꯆꯥꯏꯌꯦꯕ ꯑꯗꯨ ꯕ꯭ꯔꯦꯗ ꯗꯦꯂꯤꯚꯔꯤꯗꯒꯤ ꯍꯦꯟꯅ ꯑꯇꯩꯗꯤ ꯀꯥ ꯍꯦꯟꯅ ꯀꯩꯝ ꯆꯠꯇꯦꯕ ꯁꯤꯗ ꯑꯩ ꯍꯨꯏꯁꯤꯅ ꯃꯥꯅꯣꯂ ꯉꯥꯛꯇꯪ ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯃꯥꯅ ꯄꯨꯛꯆꯤꯡꯗ ꯆꯤꯡꯉꯒ ꯂꯦꯞꯄꯉꯛꯀꯪꯕꯖꯥꯠ ꯅꯠꯇꯦ ꯑꯩꯅ ꯂꯩꯔꯤ ꯃꯐꯝꯗꯒꯤ ꯕꯤꯆꯁꯦ ꯀꯥ ꯍꯦꯟꯅ ꯂꯥꯞꯇꯦ ꯃꯤꯅꯤꯠ 35ꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯈꯣꯡꯅ ꯆꯠꯂꯗꯤ ꯑꯗꯨꯒ ꯀꯩꯅꯣꯅ ꯒꯥꯔꯤꯗ ꯆꯠꯂꯗꯤ ꯃꯤꯅꯤꯠ 2ꯐꯥꯎ ꯐꯥꯗꯦ ꯑꯗꯨꯝ ꯌꯧꯕꯅ ꯍꯥꯜꯂꯦ ꯍꯧꯖꯤꯛ ꯕꯤꯆꯇ ꯆꯠꯂꯗꯤ ꯂꯛꯀꯤ ꯑꯣꯏꯔꯗꯤ ꯉꯥ ꯐꯥꯕ ꯊꯦꯡꯅꯕ ꯌꯥꯏ ꯃꯣꯏꯅ ꯉꯥ ꯄꯨꯈꯠꯂꯛꯄꯗꯣ ꯑꯗꯨ ꯊꯦꯡꯅꯕ ꯌꯥꯏ ꯅꯣꯡꯁꯨ ꯃꯔꯤꯛ ꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯆꯨꯊꯔꯛꯇꯣꯏꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯅꯣꯡ ꯀꯟꯅ ꯃꯪꯉꯤ ꯁꯤ ꯍꯨꯏꯁꯦ ꯃꯊꯛꯇ ꯄꯨꯈꯠꯂꯒ ꯊꯅꯝꯃꯒ ꯂꯥꯛꯑꯒ ꯌꯦꯡꯒꯦ ꯕꯤꯆꯇ ꯆꯠꯄ ꯌꯥꯕ꯭ꯔꯥꯅ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡꯗ ꯂꯩꯃꯤꯟꯅꯕ ꯐꯣꯔꯦꯅꯔꯅꯦ ꯃꯥꯏ ꯃꯃꯤꯡꯅ ꯁ꯭ꯇꯤꯞ ꯀꯧꯋꯦ ꯑꯩꯅ ꯀꯨꯝꯊꯔꯛꯄ ꯃꯄꯥꯏ ꯆꯥꯅꯔꯨꯕ ꯍꯤꯁ ꯑ ꯀꯥꯏꯟ ꯃꯦꯟ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯐ꯭ꯔꯦꯟड्ꯁꯅꯦ ꯍꯧꯖꯤꯛ ꯑꯩ ꯅꯣꯏ ꯕꯤꯆꯇ ꯄꯨꯕꯤꯒꯦ ꯕꯤꯆꯇ ꯆꯠꯃꯤꯟꯅꯁꯤ ꯒꯥꯔꯤꯗ ꯆꯠꯄ ꯃꯇꯝꯗ ꯃꯤꯅꯤꯠ 2 ꯈꯛꯇꯪ ꯆꯪꯒꯅꯤ ꯈꯣꯡꯅ ꯆꯠꯂꯨꯕꯗ ꯃꯤꯅꯤꯠ 35ꯃꯨꯛ ꯆꯪꯒꯅꯤ ꯑꯗꯣ ꯈꯣꯡꯅ ꯆꯠꯄꯗꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅꯁꯤ ꯌꯥꯎꯗꯦ ꯑꯗꯨꯅ ꯒꯥꯔꯤꯗ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯁꯤ ꯑꯥꯗ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯄꯤꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯦꯅꯥꯎꯂꯤꯝ ꯕꯤꯆꯇ ꯌꯧꯔꯦ ꯑꯥꯗ ꯐꯤꯁꯤꯡ ꯕꯣꯠ ꯉꯥꯛꯇꯅꯤ ꯑꯥꯗ ꯎꯔꯤ ꯃꯌꯥꯝꯁꯦ ꯕꯤꯆꯁꯦ ꯑꯦꯟꯇ꯭ꯔꯦꯟꯁ 2 ꯁꯨꯏꯕ ꯑꯩ ꯁꯣꯝꯅꯥꯀꯟꯗ ꯑꯦꯟꯇ꯭ꯔꯦꯟꯁꯇ ꯆꯠꯂꯅꯤ ꯑꯁꯣꯝꯅꯥꯀꯟꯗꯁꯨ ꯑꯦꯟꯇ꯭ꯔꯦꯟꯁ ꯑꯃ ꯂꯩ ꯑꯗ ꯍꯣꯇꯦꯜ ꯑꯃ ꯎꯔꯤꯁꯦ ꯑꯁꯤꯒꯤ ꯅꯥꯀꯟꯗꯁꯨ ꯑꯦꯟꯇ꯭ꯔꯦꯟꯁ ꯑꯃ ꯂꯩꯕ ꯑꯗꯣ ꯑꯁꯤꯅ ꯈꯔ ꯁꯥꯟꯗꯤ ꯑꯣꯏ ꯁꯤꯁꯤꯅ ꯈꯔ ꯅꯥꯟꯕ ꯍꯦꯟꯕꯅꯦ ꯑꯩ ꯁꯣꯝꯅꯥꯀꯟꯗ ꯑꯣꯏꯅ ꯆꯪꯉꯅꯤ ꯁꯤ ꯎ ꯑꯆꯧꯕꯁꯤꯡꯁꯦ ꯁꯤꯁꯦ ꯊꯥꯔꯒꯅꯤ ꯃꯣꯏꯅ ꯐꯤꯁꯤꯡ ꯕꯣꯠꯁꯤꯡꯁꯦ ꯆꯤꯡꯈꯠꯂꯛꯏꯁꯦ ꯁꯤꯗ ꯊꯥꯎ ꯇꯩꯔꯒ ꯅꯥꯜꯍꯜꯂꯒ ꯐꯤꯁꯤꯡ ꯕꯣꯠꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯏꯁꯤꯡꯗꯒꯤ ꯆꯤꯡꯈꯠꯂꯛꯇꯣꯏꯅꯤ ꯑꯥꯗ ꯂꯥꯏꯐ ꯒꯥꯔꯗ ꯐꯝꯃꯤꯗꯣ ꯅꯣꯡꯉꯥꯜꯂꯛꯄꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯕ ꯃꯣꯏ ꯐꯝꯗꯣꯔꯤꯅꯤ ꯁꯤꯗ ꯑꯦꯟꯇ꯭ꯔꯦꯟꯁ ꯑꯃꯒ ꯂꯩꯔꯦ ꯍꯣꯇꯦꯜꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯊꯣꯡ ꯂꯣꯜꯂ ꯂꯩꯗ ꯃꯤ ꯀꯅꯥꯃꯨꯛ ꯂꯩꯇꯕꯅꯤꯅ
कोरोना मतम को ओइबनिना मी जु इला लाक्ते दो हजिकती इसिंग मयेंग जि फटाम हेंदरबनिना मी बदि फनाम लाक्नरानी से शॉप मसा शॉप चिखली yang wana mi mayam am changaga chingkhali ne che ado se boat chigi mapudi amatang oiram duine aduga tai jina moi thabak chumina banga tene do moi thabak chumina riba mayam ji ju yam phanga jani thumo amamam ne moi na nga phang dui je de plus paisa ju phangi ba sina lang ne si kanghalani duga uche ko yana sida lai riba sa nga jing jina ta hau ko nga cha chalo na mo na cha thoga adu hui mu chala lai cha thoga si kang loi ra man thoga amuka no to pu sa tin khom je lang pu sa tin da nga pala lai am pala lai to lang khom je la ka pu sa tin ma mi ma yam je lang khang khom ba da chang ni ba mi ma yam je ma yam bot ma am ma ka khalai je che achigi kakhalak pai ju moi sida leiriba mayam jina hantokar matungda adai leiriba mayam jina mu kakhalak tini nupa na changchal laga ingonda hangi ya kada le no na nga pam ra khot pra na ai na nga pam ti nga to khara saw ba yaw ra ma di lai ba ya ba do yum da jung ham yan le ho ba prawn so ba khoi gi kada ma nga no ne mackerel di hai to mackerel je akhoi ko ka nga ta ka phang ba ne ba adu nga je le ho ba do nga to pam ga le ho ba to na nga je le ning de nga ju ayam na nga je api pa nga ta ne ado prawns podi aso ba phai hanta ki chahi je moina prawn phari je yam chau na phai lage nung chaka na sagale as tanning to yam thui sida tanning kari hong ani sunscreen phana tai ra ju tanning to bana hale ai si morning life in Goa smana tawi ai ka khale ro je ai na kan ba kung ni pata salani ay license yaw di baba sa loob na pan asbot mayam je bada zami chipit thale nungai bam yawe ada ki uzum lengi nakan yelom da mayam mum chung kaklak tri ising da jum yam lai hotel jing je Benaulim beach ki famous hoipa hotel nga tane do hoje tourist lai tam na loina bag ban lai na thina lai si lambi tane sakhi du je hoje ai video je na pa mata ra di ai channel ji bu subscribe to biro aduga like to biro do ma thangi video tamu na di bye bye